कोकोमी की कन्वेनर खुराइजम अथौबना अपील तौरी महैरोइसिंगना लाइरिक खक्तमक तंबदा थवाई यावबगी महुत्ता मरैबाक मफुरुब नुंसिबदसु थवाई यावहनिंगी हाइना राज्य सभा के एमपी लेसेंब सना जावबना हाइख्रे मणिपुरी लोल मुत्खिबा मतमदा खुनाई असि मुत्खिगनी हाइबा मरी लेनबा डिपार्टमेंट ना खंथबा मतम ओइरे हाइना एमएसएफ ना हाइरे अमदे मणिपुर दसु वर्ल्ड डांस डे की थौरम मफम कयादा पांगथोखरे खुरुमजरी ISTV की पाउ मियंग ताबिरिबसिंगबु तराम नौचरी हौजि पाउ संदोन पिजरी लिसिंग अनि कुनगा हुमदोय की मे अहुमदगी मणिपुर द थोरकलिबा चाही अनि फारकलबा इरांग असigi matangda कोकोमीना मथंग था मे अहुमद पांगथोकदबा मिफमदा मियामना सरुक याबियु अमदे तंगाई फदबा थबकसिंग नतना मियामना नुमित असिदा सिंथा लेपिदुना सरुक याबियु हाइना कोकोमी की कन्वेनर खुराइजम अथौबना फोंदोरकले लंफेलदा लेबा कोकोमी की ऑफिस दा पाउमिसिंग उनाबदा अथौबना मखा तारदुना खुमन लंपाकता पांगथोकदोरिबा मणिपुर पीपल्स कन्वेंशन ऑन 2 years of Manipur crisis हाइरिबा मिफम असिगिदमक कोकोमीना सेम साबा लोइरे मिफम असिना चाही अनि फारकलबा मणिपुर की इरांग असिगी मतंगदा इंडिया लेंगाकना मसक थोकपा तौफम थोकपा थबकसिंग तौरकपा मियामना उबा फंगदबा अमदे इरांग असि करंबा मतमदा लोइसिनगदबनो हाइबगी फिबम लेइतबा अम ओइरे मिफम असिदा तोंगान तोंगानबा फुरुपसिंग स्कॉलरसिंग इमिनेंट पर्सनसिंग इंटेलेक्चुअलसिंग अमदि वांगांगलोइ कयाना सरुक यादुना खना नैनगनी मिफम असिदा मसागी मरम दमदा चाही अनि हेना रिफ्यूजी ओइना लेरकलबा आईडीपी सिंग यावना वा खनदुना वारेप कया सुलौगनी मिफम असिदा इंडिया लेंगाकना मियामगी तौफम थोकपा थबकसिंग तौरक्तबना मियामगी फंगफम थोकपा हकसिंग फंगदना लैरिबा क्राइसिस असिगे हौरकफम पुन्ना खंगदोक मिनदुना वारेप सिंग लौबा अमदे नुमित असिदा लौगदौरिबा वारेप सिंग असि मियाम पुन्ना सरुक यादुना इंडिया लेंगाकता तक्सिनबा चेपाउ थाबा सिना चिंगबने लमदम असिदा लैरिबा तोंगान तोंगानबा फुरुप सिंगनसु मसा मसागी ओइबा वाखलोन सिंग नुमित असिदा फोंगदोकनबगी खुदोंग चाबा लौबियु हाइखे मिफम इंडिया गवर्नमेंट की मागी तौफद्रबा लेंगाक अमोइना मागी प्रजा सिंगी मागी सिटीजन सिंगी याइफनबा अमदि कुदोंग चाननबा मागी फंगभम थोकपा राइट सिंग फंगननबा इंडिया गवर्नमेंट मागी तौफम थोकपा क्राइसिस असि गी मसक सिंग असि खंगदोकमिनबा मसिगी फैक्टर सिंग खंगदोकमिनबा मसिगी ड्राइवर सिंग खंगदोकमिनबा कॉन्फ्लिक्ट असिदा क्राइसिस असिदा रेस्पोंसिबल ओइरिबा एलिमेंट सिंग खंगदोकमिनबा अदुगा पुनमक सिंग अदु इंडिया गवर्नमेंट की मफमदा लेबाक मियामगी ओइबा अपुनबा खोलावमा थमदुना अपुनबा डिमांड अमा सेट तौदुना इंडिया गवर्नमेंट दा थबक पांगथोहननबगी अदुमलबा वारेपसिंग ताननबा होनजगदौरिबा सिंगलबा मियामगी मिफम असि तंगाई फदना इरमदम इरेपाक सिदा लेबिरिबा अवाना सिगी मैसा खांगागा चाही अनि लाकपिरबा एखोय मिफम खुदिंमंगना मिफम असि सरुक याबियु हाइदुना कोकोमीगी माइगैदगी पाउजेल कचरी अदुगा तोंगान तोंगानबा कांगलु फुरुकी जिनिनाव सिंगसु इरांग असि लोइसननबा होनबदा मतेंग पांगबिबा गलोइनना मिफम असिदा सरुक याबिदुना इसा इसागी मोड सिंग थंबिबा वाफम सिंग थंबिबा पुनमसे अखंगै म्याम अमना ngangnagदोरिबा नैनगदोरिबा वाफम सिंग असि ताबिरकांदा कोइ लेबाकी पुन वारेब अम लौबसिना म्याम पुन सरुक याबियु हाइबा पाउजेल असि थमजरी All Coaching Clubs Coordinating Committee amadi Coordinating Committee on Manipur Integrity Kokomi na punna sinduna Manipur crisis na chahi ani phajilakpa haibasida nomagi oiba miyamgi mifam ama Central Public Hall Coaching danga si pangthokre thauramadu Kokomi ki convener Khuraijam athauba UCM ki President YK Dhirel All Coaching Clubs Coordinating Committee Coaching की President KSH Dharmadas Coaching Kaithel Apunba Imaluk की Advisor Mayanglambam Mubi Yauna Marueba Mioy के आना सरुयाखे थौरमदुदा Coaching की CSO सिंह Coaching बाजार की इमा सिंह Coaching की लेकाई दकी लाकपा यामलबा मियामना सरुयाखे कुकी आइन यादव मोंग चवकीबा मियोइसिंग मखोई अपाम्बा नतोंगानबा इंडिया की लेंगाक सुबली पाइरेबा दुबा इंडिया गवर्नमेंट की अपाम्बना अमा अदुगा मैथै की अपाम्बदि करिनो मैथै की अपाम्बदि मणिपुर द लेमिनरिबा
कांगो पुरुष खुदिमसे अमत ओइना चौखटमिनबा अमत ओइना हिमिनबा हाइबा मसी वाखलोसे ngasi dagi na sahi lising ani gi mamang dagi aikoi gi pai pu sing na chatat na lai kaidong wai da mai kai na manipur da nei nei ru khunai si kang phurup khuri mak se kaidong wai in thok ki de aikoi gi di nei pa ga si hongmin kan ne ra pa phurup ma sen se nung si sa na ne hing na ga da ban ya se always maintain singa khallaga la ki bane lai min nei ru khunai si kun si ol se siam na ko na ma do su mai kai hai phurup se masina mezo share lo kanda manipur hai le pak se masibu pok ta thongkala kanda atu pale pak sing sing computer kanda la min ki bane Tungi yumbi oigadoriba mahiroi lairi khaktada thawai yaubagi mahutta maraibak mafurup nungsibagi wakhalonda thawai yaubagi magun chelhaningi haina Rajya Sabha ki MP su oriba iningthau leisemba sana jawbana phongdokre wafam asing asi Vidya Bharati Shiksha Vikas Samiti Manipur na sinduna Bal Vidya Mandir School gi nauna saba loiraba Hira Chandra Boys Hostel Sangabagi Thoram Amada Phongdokibane Konung mamangda leiba Bal Vidya Mandir gi Sudarshan Hall da pangthokiba angang yangkhai chanba Boys Hostel Sangabagi Thoram aduda MLA TS Biswajit MLA Sapam Nishikanta MLA Govindas Konthaujam MLA Mayanglambam Rameswar Education S की सेक्रेटरी नवरेम प्रवीण गोविंद चंद्र मोहंता संगठन मंत्री विद्या भारती अखिल भारतीय शिक्षा संस्थान उल्लास कुलकर्णी अखिल भारतीय कार्यकारिणी सदस्य राष्ट्रीय स्वयंसेवक संघ डॉक्टर वाई लमजिंगबा GGM जनरल मैनेजर NPCC लिमिटेड नॉर्थ ईस्ट जोन गुवाहाटी युमनाम खोगेन प्रेसिडेंट शिक्षा विकास समिति मणिपुर न चिंगबना अथोइबा मिथुंगसिंग ओइके इनिंगथौ लैसेंबा सना जावबना मखा तारदुना बाल विद्या मंदिर स्कूल असि हानदी हौजिक लैरिबा बिल्डिंग असिगुमना leiramde school asigi anishuba batchta mahaksu lairik tamlakhi adumoinamag ngasi miya mamangda thoktuna thabak tawba ngamliba se school asidagi phanglakpa mahei adunani loinana mahairoi ama oiringai matamda lairik khakta tambanatana tongan ba hiram kaya tamlakpa asina ngasiri mimang thokpa ngamlibani school asigi oja singna mahairoi sing loinaba matamda makhoi gi macha masugum loinabiba asimak thaganingai ni haike si aikoina paramenda natraga miyamgi manipurgi kalgi agam bakhaya kona chenja chongja bagami base mase because of this school sigi school sai kamam daga di ai mamam daga 1990s da ai school se physically ai thado kare but adugo ai thamoi da school se hauji mikup amata ai thamoi di lapthok bale alatam dugi oja sing ubadai kona kijaba adu oja sing laga hekta para se tapoda masa da tapodauna masku da tapodauna kuri tomi ki batu ba oja sing do ning sangai school khudi makna maru ori base mahiroi sing se sema matam da kuri mariba musi ha ko se hapa masa Mipung khudimag imalon gi mapal tangnari bani adubo Jarang nariba marak asida imalon asi chaukat hananaba Directorate of Language Planning and Implementation na Manipuri lol gi masak tokpa thabak sing kari tawba leikhrbagi haibasi hangba yaba wahang oiri haina Manipuri Students Federation MSF ki President Hizam Rosana paumi singa unabada phongdorakle mahana makha tana Manipuri lol asina mutkiba matamda khunai asi mutkigani haibasi mari leinaba department na khanthaba matam oire competitive examination kaya da imalon da handokpa lairik kaya phangan pham thoe mahiroi singna English yam na ngangle haina imung manungi miyoi singna haraunaram bayai adubu imalol asi yaugdrabadi tungda kari oigada ke khanthaba mathautai Manipur gi mahi tampham sang singda lon asina thairaga thambibagum tawre lairik sing asi imalon da handoklaga tamhanbagi thabak amade lol asibu chaukhatnaba Directorate of Language Planning and Implementation na thabak lokhat kadabani haike Manipuri Bhasha Samvardhan Samiti ge Nodal Officer nasu wafam kaya phongdokhe Hamada Manipur Bhasha Samiti gi koi Nodal Officer mahakna koi atai lehuriba member haibadi university mari gi oiba meeting ama kobira kanda author sing da thengnariba aiba sing da thengnariba sing awab sing khangtok minaraga koi hena kumang chauksana ba thabak tawuduni aduga ani suba highlight tawjarisina Manipur Bhasha Sabadan Samiti haibadi ngasai linguistic department gi thawai pu biramba hanagi koi gi imoba professor imoba si retire oiga matungda koi regular professor amada koi nodal representative ama happy ba
अदुगा अहुम सुबा पॉइंट दा कोई मणिपुर लोन की टेक्स्ट बुक इनब होनरक पासिदा हौजिक फावबदा याउद्रिबा सब्जेक्ट सिंगी ओजा सिंगसु लोइना याहलगा कोई होनबिगदवनी हाबदुनी कोई डायरेक्टरेट ऑफ लैंग्वेज प्लानिंग इंप्लीमेंटेशन ना मणिपुरी लोन की ओइबा डिक्शनरी मा अथुब मतमदा लहनब होनगदवनी सौखटख्रबा लेबाक सिंग मसा मसा की फुरुप तमहि मसिंग तमलगा थालेबा कानब याउख्रबनी अदुबो कोई लोनिंग असि नमसलगा तोंगान तोंगामा अथॉरिटी सिंग नामादी लोन मुसेनबीरिबा डिपार्टमेंट सिंग नंगसिदी लोन असि नाथैरगा थमलगा मिरोन सिंग असिबो अकोन पुसलगा कोई इरोन गुमना सिजनरिबसी खुदक्ता लेपकांदा कोई लोन असिबो चौखनबा अथुब मतमदा होनगदौने हाबसिमा एमएसएफ की माइकैदगी अरोइबे थमजै संगनाइरबा डांसर जिन जॉर्ज नावरबु निंगसिंगदुना मालेमदा इंटरनेशनल डांस डे पांगथोकनबगुम डिपार्टमेंट ऑफ आर्ट एंड कल्चर न सिंधुना स्टेट की थाकता इंटरनेशनल डांस डे थौरम ngasi मणिपुर स्टेट फिल्म डेवलपमेंट सोसाइटी की ऑडिटोरियम दा पांगथोकरे थौरम अदुदा आर्ट एंड कल्चर की कमिश्नर एम जॉयना जगोई हाइबसी मियोइबकी पुंसीबु अफब लंबी अमदा पुदुना चटपगी मथक्ता मणिपुर की जगोई मखल कयाना लमदमसिबु मालेमदा मसक ताकप ngamle lam asida khongdaribasingna hakchang phana thamduna art form asi hena khumang chaukshinab honaminasi haike थौरमदुदा लमदमसिगी येलो फुरु कयागी जगोई मखल सिंग उतखिबगा लोइनाना सरुक याखिबा डांस ट्रुप सिंगदा डिपार्टमेंट की माइकेदगी सक्ताकचे अमदी सेल की मना पीदुना इकाई खुमनबसु उतखि कोई आर्ट फॉर्म अमोइना मसिना लेरपदा मसिना एजुकेशनल टूल ओइना सिनाबदा पब्लिक ते यार ओइना मसि खगलगा मी यमना होजिके मेउ एकोने तमान तमान बा हिरम दि यमना कनाम मोमना अंगा पुसक ओइना चोम फंदन सालेगी हाबसि जगोई गुमनि कोई पी लेदे होबदा अरे होजि मयान मसिदा जुम्बा चोंबा न तौबा पुनमक्सि इसेगी तंथाद जगोई मखल अमने जगोई इसने कोई मियोगी पुंसिदा हक्सांग फनलेना बा पुंसि निमसांगा यूनिटी लेना लोइना मतलब मयाम पुल्लगदी सोशलाइज तौरगा मिपुंग खुदिमक्ता जात बिजात खाइदना नुंसिनाबा लोइना वखल लिसिंग मानबा अंडरस्टैंडिंग लिना मियोइबसि तिननबगी अचोबा मागी मसाक अमो हेली साना खोनबगी लमदा पंखै लेतबगुम कल्चर की लमदसु पंखै हाइबा अमा लेते कल्चर ना फुरुप अमगा पुनसिन नहनबदा चाउना थौदांग लौरे इपाइपु सिंगना थंबिरंबा कल्चर दा हौजिकी मिरोलना मरिंग मरांगबा कया हापचिनबा होनरकपासिना अखोइगी कल्चर बो मांगहनबा मरम ओइहली हाइना हानगी मिनिस्टर गोविंदास कोंथौजन हाइख्रे ngasi संगीनाटक एकेडमी न्यू दिल्ली की कॉन्स्टिट्यूएंट यूनिट अमसु ओइरिबा जवाहरलाल नेहरू मणिपुर डांस एकेडमी ने सिंधुना निंगथौखोंगदा लेबा श्री गोपीनाथ मंदिर की मांदपता पांगथोकपा वर्ल्ड डांस डे की थोरमदा वाफम असि हाइखिबने ngasi thoromaduda director fisheries T Phulen Maitei Sanginatक Academy Award Day retired Pradhan Guru JN Dance Academy M Kamni Kumar amade Academy asigi Vice President L Joy Chandra su sargyake हानगी मिनिस्टर गोविंदास कोंथौजमना मखा तारदुना कल्चर हाइबसिना खुनाई अमगी मसक ताकलिबनी कल्चर बु सेमदोक सेमजिन तौरिबा असि तौहनिंगदे सेमदोक प याररोइदबा लेंगद्रबा लन ओइना थमगदबा कल्चर बु हौगलकलिबा मिरोलना मांगहंदना योखत्तुना थमना होनमिनसि हाइके की बाउंडरी लेतबगुमना जगोई इसई सिगी मागी बाउंडरी लेतबा अदुना कोइसे अमगा अमगा नुंसीरना कल्चरल एक्सचेंज तौरगा यामना हेना शांति परोकद पृथ्वीसिना मतेंग पांगी कल्चर सिंग असिदा मतम सिगी अवोनबा लाकपा कोइगी इपाई पुना थंबिरमिबा नाट की ओइबा जगोई खुथे अदुगा कोइगी लेरिबा कल्चर सिंग सिदा डिस्टर्बेंस कर लाकपदौना अखोइना उजाबा मसी ताइवानना यारिम खै चत्तरनबा होनबा अदुना ngasiगी असिगुमलबा वर्ल्ड डांस डे 2025 असिदगिदि कोई पुनमकना इपाई पुसिंग सही चा कया थंबिरमनबा लन्ना सिबु योखतनबा होनबा अदुगा मसिना पीरिबा अखोइदा ईश्वरदा भक्ति लेबगी चापथोकचनियाय ओइबा वाखलोन से मतम चुपदा पोक्तन लेबा ओइरसनु फिशरीज डायरेक्टर टी फुलेन मैतेना मणिपुर की कल्चर नंगसीदी मालेमदा मितै हाइब फुरुप असि शक्ताकली असिगुम्बा कल्चर असि अखोइ योखतमिनबा मथौ ताइ हाइखे थौरमदुदा न संकृतन अमदि बसंतरा सु उठखे मणिपुर यूनिवर्सिटी के डिपार्टमेंट ऑफ कल्चर की पोथोक सिंह मालेम की मियाम दा सक ताकपदा अचौब थौदांग लौरी हाई कल्चर की पोथोक सिंह मालेम की मियाम दा सक ताकपदा अचौब थौदांग लौरी हाइखे
डिपार्टमेंट असगी हेड डॉक्टर एम थोइबना ओजा गुरु सिंह थमलंबा जगोई इसै सिंह असे तुंगी मिरोलना निंगथिना ngaktuna thamobage tangai fadaba leire डिपार्टमेंट की माइकई दगिसु डांस एंड म्यूजिक असे हेना फगत हनबा अंगंबा थाकता होनबदा महिरोय अमति ओजा सिंगी अचौब थौदांग लौमिनसी हाइखे थौरंग मरी लेनना स्वामिने अमसु रिलीज तौके ngasi sengmai kendra ki manung chana leiba loitang khunau da kendra se ki MLA haikam dingkona community hall amadi club ama punna sanga khre ngasi sanga bagi thorong mari lenana MLA haikam dingkona thogli beira ngasi da sengmai kendra da angam bathak ta thawai hakchang yauna miyam gi seba tauke Imphal West ta khwaida ki irang kanba mafam oiriba sengmai kendra asida maximum security thamduna pamda pa thodok sing thoktana bakan honake madumak sengmai kendra ki miyam gi nungsibi adugi mapanangam kibani haike MLA na makatana irang lay haiduna development tawdabadi yade maram aduna tongan ba sekmai kendragi khungang sing ayambada community hall sabaga loinana atay chakot thorang ki thabak sing lepalaitana miyam ga khusham naduna chathare sekmai kendra da ima market ani amadi sekmai da astroturf ke playground ama semgat pakaloinana atay hiram kaya da chakot thorang ki thabak su leptana chathare lambi thongi matang da dingko na makataraduna state asigi sel thungi phibam patrabasu kendra asigi lambi thongi phibam angamba thakta phaganna bakan honare housing maki oina sekmai da ki khurkhul phawri ba lambi asi semgat pagi thabak paikhatle amade khurkhul da gi phumlau taba lambi su hana program da yauduna leirabani haike ngasigi sangabagi thormatuda phumlau GP gi chairperson amade mayang langjing jila parishad ki member amade atai tongan ba marueba myoy kyasu sarugyake hoi sewai ke ni mune sewai kan chin no so no ba pisa kya sang le kurkur kan chin no pisa kya sang le jirang chin no ba ka ka no chin no nabi sang sang lo ni madu ki pisa du di chap manana kendra wa shena ko matam di madu ki pisa du chap manana yena ni adu madu ki development to no ho da koi da adu ki madu awa ho adu ma ku why have ni so koi hanbele ke ni ko development to nabi wa ta si tu ma ta koi kendra ka to ko ta to ka da tu ma ta ko shen no ko to wi ka da he na mo ba Yashwa, and a Moracha, and a Santi Lego, when you don't want to go and you do the cover, hope to change the cover with Tonalin, one of the cover. Haukiba tangkun gataret ki ayuk pung mari taba matamda Assam ge Pulibor police station na ningthauzam gyan phare haina social media amadi news channel singda yaurakliba asigi matangda ngasi khurkhul mantop yumpham relief camp ta leiriba imaibel sing thoraktuna wakan mifam chathakre ningthauzam gyan gi mathakta siriba maral asi aran bani mahak khulngakpo oinadi lan manung asida thoi adubo kanagumba lub amataga mari leinade mahak haukiba tang taraga Nepal da gari ki no objection certificate loba Guwahati da chatkibani haire mahaki mathakta siriba maral asi aran bane condition amata yaudana mahak pu thadokpiro haire kasi angang ahum ga matu thaga leijaba mini khungak pa ina karimta su thokpa nate just lan manung ta thokpa kanda village defense ki damak da thokcha bani matang du da khoi kakasi na photo ka puba ngaktani ma KCB ki active ke dar sukna nate any organization gi look amata gi su mari leina ba kakasi nate atop look amata ga samna de ma icham cham mi hoin maonda maran siri je akoi yaningde ma di icham cham mi ne asida wa na khangjari ba mi hoine ado Assam sarkar na ju ma bu tek ta kaidana athuba matam da thaduk piro ma se khungak to ina lejabane ma kananta KCP ke karigi amta mari leina de micham ne ma do patha ma khunga pagi chagi yum do kanana bagi mai leijabani aduga ma somda gari gi se sang ta na pasakhi ba de ma ji samlong da phagi gi se ma si cham cham jaba mini koi khule ka koi sai na wa tani da ma ji athuba matam da tha Manipur da su Assam sarkar da su koi mayam na request tawning badi kakasi any look gi mi chingna ba natabane na athuba da thaduk pi hoina koi hainingi 10 years since the resolution, how are we doing Haibatimda World Hospice and Palliative Care Numid Directorate of Health Service, State Health Society, Amade National Health Mission, Manipurga Kusham Naraga, Lampel Pataleba Indian Medical Association Heritage Hall the Pangtokre.
Thoram Atuda Health Service Manipur ki Director Dr. Champo Golmai, State Health Society Manipur ki State Mission Director Dr. M. Dinesh, Sriza Hospital and Research Institute Langol ki Medical Health Service Director Dr. Jugindro Sorokhaibam na Chingbana Sargyaki. Thorungamari Lainana Director Chambo Golmaina Ngashidi Manipur Asti Palliative Care ki Matangda Kerala ki Matang the Laiduna Anishuba position the Lere Lamdamasigi Mishing Yam the Lejetaba Imung Singda Ahal Oiraba Singamadi Cancer Laina Narakpa Matamda Makoi Buyangsin Binaba Laitabagi Awaba Kaya Mayok Narambado Palliative Care Giver Singna Yum the Chatuna Yangsin Banamaram Oiraga Imung Aduki Amadi Nariba Ahal Aduki Awaba Karada Orebasu Kohanbangam Le Haiki. Cancer now, heart disease, the yum the shoe, lay hospital, the Tatanum Draga labor, no one live. Let us try to, encourage the people and then go and, comfort them. And to get free, not sufficient. I think the treatment that goes from young LMS Law College Impalna School of Legal Studies Dhanamanjuri University Manipur ga Kushamnaduna Numinini ki oiba decoding the three new laws BNS, BNSS amasung BSA of 2023 haibahiramda seminar cum workshop ki thoram LMS Law College Impal da pangthokre. Thoram Atuda Manipur University ki Anthropology Department ki HOD Professor MC Arun, Dhanamanjuri University ki Vice Chancellor Professor W. Chan Babuna Marueba Mayor Singh Oina Saruk Yakiba ka loinana LMS Law College amasung Dhanamanjuri University ki School of Legal Studies ki Oja Singh amadi Mahiroi Singh su Saruk Yaki. DMU ki Department of Law ki HOD Dr. Salam Pramod Kantana Hana Chanaramba Law Ahum Ado Anauba Law Ahum na mahut silakraba matungda Jadnaba Horaba Anauba Law Ahum Asida Karigari Provision Sing Yauri Amasung Masina Karikari Ahum Balakadabano Haibagi Matangda Kangminanaba Thoramasi Pangtokpani Haike. Law ahum asina Administration of Criminal Justice ta kayam yamna ahong wa purakadawrige haibagi samna harabada afafata khoina su academician oina suggestion piba yaba khotpa adugumba mayam adu nainanabagi damakta law ahum anoba ahum asigi matangda akhoi kupna panel discussion akhoi Punna 2 days ki pangthok sabani masida imminent resource person kaya mana law ahum sigi matangda paper pabigadawri national seminar oibanina Delhi University dagi su akoi paper presenter lai Guwahati University dagi su lai. Department of Social Welfare ki Director Anjali Chongtham amadi Deputy Director Langpok Lakpam Dhaneshwar ki meeting makhada ngasi All Age Home Langjing achawbada lairiba ima singna siznanaba wheelchair ama Social Welfare Department ki Extension Officer Laikhuram Bobo na luchingba mihut kangbu amana All Age Home asida lairiba ahal singda khusnakre khusinabadu da home asigi President Dr. Mayengbam Kamala Social Welfare Department ki staff kaya susarugyake Department asigi Extension Officer Laikhuram Bobona All Age Home Langjing achawbada lairiba ima singi marakta masa sonna chathok chasinda kudong chadaba ima amasu yamna wana lairi haiba pau pirakpadagi Department asigi Director gi meeting makhada Department na ahal oiraba singda mateng pangbagi manung chana wheelchair asi khusnabani haike Home asigi President Oribi Dr. Mayengbam Kamlana All Age Home da lairibi solabi ima singi awaba sing ubiduna ngasi Social Welfare Department ki official singna haktengnana wheelchair ama khusinarakpa se nungaiba phawe makhatana department asina home asigi ima singi chaishu kharaga mateng panghaningi haiki Saragya market koi sar singna lakpiraga college homida makta wheelchair ama pibibase yamna nungaijai ahan se chathok chasin nungaitaba khajitang matiam chapada nungaitaba ahan singse sigida maktadi yamna darka su oibanina yam nungaijare adum mathangda su akhoi chaishu gumba khwang nungaitaba ahan sing yawbanina mathangda su dum miyeng changbina ba ai nu na haijari
The Manipur Private School Registration and Regulation Rules 2024 mapung phana chanhanbiyo haina desamna takchile mahiroi lup asina lising ani mangadagi state asigi oiba private school ge registration amadi regulation act ama sembinaba matam gi lengakta taknaduna lakpadagi lising ani taraga tareta the Manipur Private School Registration and Regulation Act lising ani taraga taret semlakhi Hariba ek asida private school tauriba singna yaning da bakaya yaubudagi All Manipur Recognized Private School Welfare Association na lisingani taraga tareta High Court of Manipur da case ama taubudagi ek asigi rules sembangamdana lakibani asigumba phiba masida mairoi lup asina association gi maikaida case asi handok pinaba haibadagi case asi handokhi amade the Manipur Private School Registration and Regulation Rule 2024 lengakna semki Rule asigi makada private school sing registration tauna balengak na order anirak thoklaba phawbada school khara natana ayamba school sing registration taunadri hiramasida thijinbada rules asigi saruk khara association na lengakta semdo haningbagi point khara semdoraktabadagi registration taudana leiba oiramki association gi maikaidagi rules asibu Apan bapi bayaba logi oiba maikai da changsin batawbigano association amadi lenga ki thaupuri ba singa mamut tana phaminaduna yanaba puraktuna ek ase mapung phana chanhanbiu hairi oji pawgi marthana tembe bre matang lominise Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru ariba liver gi damukta di kari section thorang lo biri. Novochem Health Care gi original lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan batana tana hakchang pumbagi energy hengalali chaba tumali acidity hantan. Sijinabiyo original lipsa 5G. Novochem Health Care na sajaba original lipsa 5G ahum lawbada coffee cup ama free da hapchari. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Alpha Center of Excellence na mayam gi damakta nungaiba pawma puduna lakchari lakliba megi date 12 tagi horaga NEET IIT JEE amadi ND gi course ka haujarga loina na hantakta 10 pass tawkraba satra singi damakta 2 years integrated course amadi dropper batch loina na class 11 amadi 12 ki oiba foundation course amasu hapchaga dauri yamna athu matamda admission tawsenbi honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breki matungda mukana taram nokjari makata bapawda Sugnu da ngasi nungthil yum yauna dukan manga khanghaudana horakpa maina tumna chakre laibak thiba thodok aduda misimina di yawhodre haire thodo adu Sugnu Municipal Council gi ward number 4 da leiba dukan amadagi electric short circuit gi horakpa oiramba yai haire khanghaudana horakpa mai aduna yamna kanna chaklakhiba aduda mai kannanaba akoibagi miyam yauna Sugnu Fair substation na konabada makatana henna pakthok chawthokna amang ata thoklamgadabadagi kalau khibani haire Kaisamthong SC gi manungdagi kosem na loba class 12 exam da position lawrakraba mahiroi singda 4th Sinayok Meritorious Award yanthokpagi thoram pangthokre award adu Republican Party of India RPI atwa regi National Secretary su oiriba Manipur State President Maheshwar Thongnawjam ki biteng makhata chatharakpa thoram aduda handak Manipur da thokliba irang na maram oiraga chahi ani lepluraba matung chahi asigi oina SC gi manung channa leiba Kaisamthong top leiraktagi Paunam Robert amasung K Dhanamanjuri gi machanupa Albert Paunam na commerce stream da Marisuba position aduga Singjamai Jingamakha Puramakhongdagi Laikhidraba Sorokhaibam Bordin amasung Kangabam Ibem Sanagi machanupe Chingrembi Sorokhaibam na science stream da tarahumdoi suba position lawrakpada masa masagi mayum da chatuna achamba lengyan citation amasung selgi mana piduna pungning thogatkre Mahiroi Singh aduna tungda mai pakpa mi amamam oiduna SC asi khakta natana Manipur gi chawkhatpa lamdam ama oihanbada angamba mateng honarau haibana chingba wafam kayasu phongdokhi
Lamla SC Manung Chana Ladiba Yangam Popi Primary Health Center da Indian Army 57 Mountain Division Lemakongna Lupa Laktara Rompiba X-ray machine ama Kushna Kray. Thorum Atuda Indian Army Major General SS Kartikaya Yauna Atay Officer Kayasu Saryaki Kul Kayagi Mera Pai B elected member Yauna Myoy Kana Thorum Atuda Saryaki. Major General SS Kartikayana Hauzik Toklibe Irang Asi Noma Nomagi Karakaradi Nemsilakle Adubu Irang Asi Lotion Bada Matam Karadi Jankigani Haiki. I also wish to assure you that at all times during this problem that we had to face, Indian Army has been steadfast in trying to prevent violence and maintain peace. So wherever we are needed, I assure you, I promise you that Indian Army will be there with dedication, compassion and a commitment that goes beyond the call of duty. All colleges, tribal students union Impalna Sinduna career orientation cum cultural meet and legal awareness program Lisingani Kungamanga Pangthokre. Roots to Wings Embracing Heritage Aspiring for Excellence Haiba Timda Jam College of Commerce Multipurpose Hall the Pangthok Pathorum Aduda Manipur Police ke Additional Director General Dr. I.K. Muibha Tribal Affairs and Hills Government of Manipur ki Director Hana Kamai Superintendent of Custom Thilu Lenamai Sarugyaki Thorum ki Saruk ama oina all college tribal students na nat ki obe jago isai kya su utke Sarugyakiba Additional Director General of Police Dr. I.K. Muibhana Aikhoigi Mamal Yamlaba Nat Chanabising Manghamdana Thambada Naha Singi Achoba Todang Lay Al Singna Piramba Nat Chanabibu Ngasigi Naha Singna Tung Inna Chatrabade Al Singna Thupkibada Aikhoigi Culture Sumangkigani Masina Karigumba Mankrabade Amukana Hingat and Bada Awaba Mo Oigani Haibase Ngasigi Thorum Asina Nahong Naning Singhale Multicultural Oiba Manipur Gumba Kunaida Asigumba Cultural Meet Amadi Career Orientation ki Thorum Singh Toina Sinba Maru Oi Mahiroi Oiringedagi Hauna Tokai na Laibagi Mahuta Punsinbana Wakal Tanadaba Sindagi Su Ngaktok Pangamgani Haiki. Student community aibse matam yoina interaction tawraga yamna positive oiba mayam thorakpa yaba lei tokai na leitabida samaina punsilaga krikra tawraga na maruaina educational field da khanna tanaba even aikhoigi mamantang raba aikhoigi culture asisu kamaina phajana preserve tawsigi aibse asida chhatra singi involvement yam chawi haidi moina youth oibnina youth singsina thawa yaudadi culture si mangrane aba student singsi maruaina Moi amagama thogatna raga aikhoisi kamaina yamna educated oiba society kamain on halak sigebse asisi da khanan tanaba adai career orientation gama paikat pase si yam phaye na loje Indian Army amasung makhoige proxy force ka thengna bada Mayoknaba Lanpamda Laikhidraba KYKL ki Miyamgi Yawol Lanmi 2nd Lieutenant Oinam Telhaiba Jahi Kuntragataruk Apokpa Oranjit Laipam Uchiwa Turel Wangma Amadi KSCP ki Miyamgi Pingang Lanmi MFL Lance Corporal Hantem Bishan Jahi Kungamapan Apokpa Giming E Kumarjit Laipam Kurai Thuidingjam Laikaidagi Athauba Anina Laikhidabada RPF na Yawol gi Ikai Kumnabu Utpagaloina na Awaba Phongdorkli Lona Thinkrabalub Asigi Assistant Secretary Publicity Bankim Ge Cherol Amana Laikhidraba Athawa Asigi Imung Manung Sagay Natay Maruk Mapang Singi Awabadasu RPF Amasung Masigi Lanmi PL Ena Sarugyari Haire Koireng na Luchingba UNLF Amadi Masigi Lanmi Sanglup Manipur People's Army na su KYKL ki Lanmi Sanglup Miyamgi Yawol Lanmi 2nd Lieutenant Telhaiba Elias Landaba amasung KSCP ki Lanmi Sanglup Miyamgi Pingang Lanmi ki Lance Corporal Ahantem Bishan Elias Ganglay Anina Laikhidabada Awaba Phongdorkli Lub asigi Central Committee ki Publicity Secretary M Saghena Khudyak biduna Thadork Pacherol asina Makataraduna Athauba Ningtam Yawol Lanmi Ani Ashina Laikhidabasi Laipak Miyamgi Achauba Mangjabani Athauba Ani Ashina Laikhidabada Awaba Maisanang Horaba Yawol Lup Singh Maruk Mapija Singh Imung Manungi Awabadasu UNLF Amadi Masigi Lanmi Sanglup MPNA Thamoy Shokna Sarugyari Haire
Laikhidraba KYKL ki lanmi sanglup miyam gi yawo lanmi MYL pathau second lieutenant oinam telhaiba Alice Landaba amade KCP ki lanmi sanglup miyam gi phingang lanmi MFL ki comrade Lance Corporal Anthem Bishan Elias Kanglei anigi maphamda Prepak Progressive na yawol gi ikai khunab utpagaloina na thamoi shokna bawa phongdo I haina Prepak Progressive ki Assistant Publicity Secretary L Ningsingbana thadorpa cherol amana su haire athauba anina apunba Kangleipak amade Kangleicha singidamak bunsigi aroiba mikup phawba loramba thodang sing Kangleipak ki apunba yawol ihaugi puwarida mutpanaidana leihoragane athauba anina laikhidabada awaba nanghoraba imung manung amade marup mapija singi awabadasu saruk yari haire Arambai Tengol gi nong mapanba laibung kaba ki saruk ama oina Thobal Maikai ki school mahiroi sing masa gi nat ki oiba pijol setuna mahi tamba lakna kre Arambai Tengol na lepa leitana chatharakpa nong mapanba laibung kaba ki saruk ama oina Arambai Tengol unit 56 waithauna Thobal Maikai da leiriba private school sing da tamliba tongan ba kangluk ki mahiroi singbu masa gi lining lambi ki nat ki oiba pijol setuna school kana ba haiki badu thabakta onthorkpada Arambai Tengol na apen ba phongdokhe AT Unit 56 ki second in command Nongthang Waikom na mioi ba khunai ne hek pok padagi na si ba phawbada masa gi nat chatnabi asi adumak loina duna chatle amade thoidok hendok na Kangleipak Manipur da khunda minari ba phuruk phuding makti masa gi nat chatnabi bu awang ba thak ta thangkatuna thamba phuruk ngaktana khunda minari asiguma lamda masida aikoi isa gi inat lining ka mari leinariba phijet chakcha asibu hen thak wangna thamnaba amade khanghongnaba gi pandam ga loinana tungda khunai asigi mai oirakadoriba mahiroi singda thama gi manungda amuktang oina nongma panba numita nat ki oba phijol sing asi kharada oirabasu mami tahnaba gi pandamda khongthang asi paikhatpane Nauriba mahiroi singbu pungning thogatpiu amade amata oina school pumbada pangthoktuna hena phajaba saktam ama sagatpada soidana saruk yaminasi haiki खुदिमक माइ मागी कल्चर सिंदु लोइना मुनुसिबो ngakani tawdabu mahiroi oigi sesu haido culture se koi ju tokta ya da thudang amani haina khong thangdu ka loina na samanna ba state amada leminari bo kamlo खुदिमक na mai magi majati gi magi maphurup du gi ina lain du hena saukana ba hena masak thongna phajana ba honabada thudang lomiriba mahiroi su aida ukana thagat ba khongdok jawolena tunggi punsi samai pa boi biana Ecotourism Park yauna Elite Sporting Association mayang Impal IB Road Charoi Pungna Koliba mafam singda lenga ki oiba natraga civil society organization sing amade lanai gi organization singna chawkhat thorangi thabak torokpa amade office sing sarakpada ayatpa athingba piroi chawkhat thorangi thabak torokpa matamda club amati khulgi ayaba yauraga thabak tawbiu karigumba club natraga khulgi oiba ayaba yaudaba thabak toramba thoklabadi maduda thorokpa aphaphata masana pujagadabani haina club adugi ahlaman amadi mera paibi singa punna phaminaduna warep nakre haina club ki president Laitan Tham Manina haikre Ecotourist Park asida Charoibung Pulgi Maitai Amadi Kabui Anigi Apunba Mifam Ama Pangthoki Mifam Aduda Takiba Wareb Adudi Charoibung Pulgi Maitai Amadi Kabui Ani na Koliba Jaga Asida Kanagumba CSO Amadi Lanai Sangstan Amatagi Oiba Office or Karigumba Ama Oiro Chaba Yadaba Haina Wareb Naki Karigumba Tawiningba Leragasu Punsida Lairiba Club Amadi Kulaikai Ayaba Lawiu Ayaba Yaudana Karigumba Tajin Kosinba Tauram Labadi Maduda Thorakpa Apa Pata Nasana Daita Pujaba Haina Kun Laikai Asina Wareb Nakre 1979 DM Science Stalwarts Friendship Educational Academy Tinchit Road Amade Life Saver Manipuna Department of Transfusion Medicine RIMS ka khushamnaduna 1979 DM Science Stalwarts Friendship Educational Academy ge Foundation Day ga mari leinana blood donation pangthokre RIMS ke Department of Transfusion Medicine da pangthokiba medical camp aduda voluntary blood donor nupa amasung nupi punna mioi nifuna saruk yatuna EPK
चामग कुंठा मरियक सुबा भारत रत्न बाबा साहेब डॉक्टर भीमराव अंबेडकर गे मपोक नुमित निंगसिंग थौरम पांगथोखरे मणिपुर प्रेस क्लब की लोकताक हॉल दा पांगथोकपा थौरमदा लमदम असिगी तोंगान तोंगान हिरम सिंगदा मियामगी याइफनब थौसिल पांगलिबा खनगतलबा मियोय सिंगदा मना पीदुना इकाई खुमनखी मना सिंग अदुदी भारत रत्न डॉक्टर APJ अब्दुल कलाम नेशनल अवार्ड लिसिंग अनि कुनगा मंगा जुंखाम शरदचंद्र ख्वाइराकपम नेलबेर मुतुम इबोम चाना चिंगबदा खुशनखे भारत रत्न बाबा साहेब डॉक्टर भीमराव अंबेडकर नेशनल अवार्ड 2025 ना मियोय तरागा मापंदा अमसोंग स्वामी विवेकानंद नेशनल अवार्ड ना मियोय अमदा इंडो नेपाल फ्रेंडशिप इंटरनेशनल अवार्ड 2025 ना मियोय अनिदा लांथोके Minutong North AOC की अकोइबदा लैबा मफमसिंग लू नाना थमनबगी पांदमदा अमुको इमा मिनु लाइरेंबी सेमगत सागत पलोप इम्फाल वेस्ट OC सिटी पुलिस OC ट्रैफिक पुलिस OC इम्फाल वेस्ट कमांडो OC केक्रुपाट OC MSF अमदे थांगमैबन यूनाइटेड क्लब का पुना खुशमनदुना नोमगी ओइबा लमतु सेंगबगी थौरम पांगथोखरे अमुको की जनरल सेक्रेटरी प्रताप लेसांगथेमना तोंगान तोंगान मफम कयादगी लाकपा फुरुक कयाना पुंदुना तापा मफम असि लू नाना थमनबगी पांदमदा ngasi सोशल सर्विस असि पांगथोकपने मफम असि ड्रग की प्रॉब्लम कया थोकपा मफम अमसुनी ममांगैदगी हाना कांगलुप अमतन खुंदाबा मफम अमा नत्तबा तोंगान तोंगान मियोयसिंगना खुंदादुना लेबना कना अमतन मफम असिबु लूनाना थमनबगी थौदांग लौद्रिबसि कोहंदुना मफम असिबु लूनाना थमनब होनरिबसिदा मफम असिगी अकोइबदा लेरिबा मियामनसु अंगम मतेंग पांगबियु हाइके लमदगी लाखिबा अदुगा क्लब ऑर्गेनाइजेशन अतो अतोप अनकपदा लेबा खुराइगी करिगी मयामजी याउशन बिरकांदा मफमजे अमतंगी खोई क्लीन ओइबा यामना लेबाक मियामना मतौ तमजनिंगाय ओइबा मफम अमु ओहेनबो होनबदा मयाम मणिपुर प्रजा मयाम पुलिस की साइटगी तेंबांग बिरकांदा मफमसे अमतंग लुनाना थमनबो होनबदा अहानबा हौदुकसबने अमुकोगा खोइगी मिनु लाइरेन बिसेंगो सागत पलुका हौजे सानबगी पाव एकोइगी सेने स्पोर्ट्स जर्नलिस्ट बयनी थौजमदगी लौबिसी अनिसुबा प्रीमियर लीग की ngasi की बम मैच एथलेटिक ब्रदर्स एसोसिएशन आबा खेत्री गाउना वांगोई फुटबॉल अकादमी बु माइटी पीख्रे शेख बाबू मचा मेमोरियल ट्रस्ट ने स्पॉन्सर तौरगा ऑल मणिपुर फुटबॉल एसोसिएशन की मेंग मखादा था सिगी तांग कुंतरेतेगी टीम तरनिपान ग्रुपनी थोंगना खैरुतुना खुमल लंपक स्पोर्ट्स कॉम्प्लेक्स की मेन स्टेडियम द सथरिबा अनिसुबा प्रीमियर लीग की ngasi की बम मैच एथलेटिक ब्रदर्स एसोसिएशन आबा खेत्री गाउना वांगोई फुटबॉल अकादमी बु गोल अमस सिनोदा माइटी पीखिबने एथलेटिक ब्रदर्स एसोसिएशन आबा खेत्री गाउगी माई पाखिबगी गोल अदु आरिफ खान ना मैच की 63 सुब मिनिट सनखी हयेंग मैच लैरोय अहुम सुब MNC वुमेन्स अंडर 19 वन डे ट्रॉफी की ngasi sanaki bam match singda thau thamiban amadi sedo thamiban mai pakhre मणिपुर क्रिकेट एसोसिएशन MNC की मेंग मखादा था सिगी तांग कुंतरुक्तगी टीम तरमाथोइन ग्रुपनी थोंगना खैरुतुना थाउ ग्राउंड थांगमिबंद सानबा हौकिबा अहुम सुबा MNC वुमेन्स अंडर 19 वन डे ट्रॉफी की ngasi thau ground thamiban sanaki bam match da thau thamiban na PTR sipasoi part 4 bu wicket nipal da machi pikre match sida thau thamiban gi sanroi pungyam bam milki na over ani da wicket ani loduna player of the match ta khi sedo ground kong bodhobi lampak da sanaki bam match na sedo thamiban na PTCC pasoi part 3 bu run kuntaruk ta machi pikre match sida sedo thamiban gi sanroi sagatpam henthoi bina over mari da wicket ahum loduna player of the match ta khi ahum suba MNC men's under 19 one day trophy gi ngasi sanaki bam match singda PTRC pasoi part 4 sedo thamiban PCC may kubi amadi al amin lilong mai pakre Manipur Cricket Association MNC gi ming makhada tha sigi tang taratruk tim kuntrana grumanga thongna khairuktuna chathariba ahum suba MNC men's under 19 one day trophy gi ngasi khudai ban lampak tawthong da sanaki bam match ta
PTRC Paswai Part 4 na SCCC Singdamaibu wicket mapal da mighty pikibane. Match asida PTRC Paswai Part 4 gi Sanroi Hen ba paunam na over tarukta wicket mari lauduna man of the match ta ki public ground khangapok chera pudasana ki bam match ta sedo thamaiban na young PG Gunen cricket lalambungbu run kuntra mathoi da mighty pikre. Match asida sedo thamaiban gi Sanroi Sagatpam Lanchen bana wicket manga amadi run taranipal lauduna man of the match ta ki Lairinjam public ground sana ki bam match ta PCC mayai koibina Rule Maitrambu wicket tara da mighty PK match asida PCC mayai koibigi Sanroi Lucky Tokshomna wicket tarugamadi outwidana run yankai manga lauduna man of the match ta ki Moijing public ground Thawal da sana ki bam match tana Al Amin Lilongna PTCC Paswai Part 3 bu run marida mighty pikre match asida Al Amin Lilongi Sanroi Umarna wicket mari amadi run ahum lauduna man of the match ta ki Tarchiri Boyai Hausi Sanabagi Makataba Pauda 35 National Canoe Sprint Championship ta Manipur gold ama yauna punna medal mapal laure Indian Kayaking and Canoeing Association ki meeting makhada tha sigi kungamari dagi Bhopal gi lower lake ta chatharkiba kuntragamanga suba National Canoe Sprint Championship ngaslosin kre Pangthokiba championship asida meter chani gi sub junior girls ke C2 gi pangthokibada Manipur gi Maibam Melody amade Ningthozam Puspanjalina gold medal lauke category asigi C4 meter chamanga gi sub junior boys gi C1 meter listing amagi junior women's ki C4 amade meter chamanga gi sub junior girls ki C4 da silver medal amamam laukre Amaromda meter chamanga gi junior women's ki C4 meter listing amagi junior women's ki K2 meter listing amagi junior men's ki C4 amade meter chamanga gi sub junior girls ki C2 da bronze medal lauduna pangthokiba championship asida Manipur na gold ama silver mari bronze mari puna medal mapal laukibani India Langa ki Directorate of Education and Sports na silaga thasi ki kungani thoi dagi horaga mathang thagi manga pauba Delhi ki East Binod Nagar da leiba NCT Sports Complex chathariba National Schools Games 2025-26 da boxing masana da gold medal lorkraba Uripo Khaidem Lekai da leiba Saint Dominic Xavier da class 10 tamliba mahiroi Uripok Huidrom Lekai dagi Gurumayom Michael Bo Impal International Airport School asigi mahiroi Oja Singh amade imung manung ki miyoi sing okre Thauramadu da saru yakiba Saint Dominic School ki principal Purai Latpam Haridevna mahiroi sing na pungning wakal chang na hwanarabadi lairik amadi sports animakta mai pak pangami haibase lamdam asigi hogalakliba sanabu pu pamjaba mahiroi sing mapamda Michael na utle haiki Advertisement to bugi so atho thokte di phai phatte har ki so atho thokte de go sana ba musung like education and sports yam difference lay ngamingam de yam haina bale ro ngasi gi sida mala yam do two fighter to gena khala ga di dum ngam mena na na perform ki na anaro yam su adagi sana ningo yam su chamane kona bu kona ninga ga di dum ngam ni sida sim tang ni piring ni SSC Playground da Chatharakpa Taruk Suba Sekta Trophy Lisingani Kungamangage Ngasi Sanakiba Match ta Golden FC Kiam Gaina United Sektabo Anishino da Maitiba Pikre Anishuba Match ta Tam FC A Sektana o NYC Oksu Ningthemcha Kulbu Gol Mari Shinoda Maitiba Pikre Ahumsuba Match ta SKDC Sanjenbam Amade Tagel FC Sanabada Gol Amamam Chanatuna Draw Chatkre District Football Association DFA Thawal gi meeting makada Mangal Foundation Maipak Pe Organizing Committee na City Club ka khusam naduna Hairok Part 2 Litan Makhong da leiba City Club ki playground da tem kunthra ka nithoina sarugyatuna chathariba third Maipak Pe Memorial Trophy lising ani kungamanga 9 side state level men's open football tournament ke ngasi sanakiba matching da MMF A Hairokna RSFC Sanjen Bambu Gol Ani Amada Toikre 7-star Hairokna Sur Hospital FC Kangabopu Gol Taruksino da Toikre Rabi Jewelry Kaksing Amadi Kurai FC Gol Amamam Chanaduna Drochat Kre Hayang Endeavor FC Wangjing Amadi MFCC Wangjing
Tera FC amadi SDO Singjamai loinana Sangayumpam FC amadi JJ Tiger FC Thobal sanagani hairi. Tentha Kongbal Welfare Association TKWA Takwana Sinduna Temni Puna Group Nipan Thokna Khaidokuna Multiplex Playground Tenthada Nongna Makacha Tharkliba Tagwa Trophy 2023 ge ngasi sanakiba matching da PSWAS amadi point tracks goal amamam chanaduna draw chatkre amadi Thobal FC amadi SWC kairaksu goal ani chanaduna draw chatkre ani suba match da G5 Hairok na YPO Sorabo goal amasinoda maithiba pikre. Manipur Netball Association Thadorok Pacherol amagi matungina association asigi sanaroi singi annual registration mathang thame ani phawbagi manungda Netball Federation of India gi India da register tawgadabani haire hena kupamarol thasi tangkuntra phawbagi manungda Manipur Netball Association gi secretary dagi khanglaba yagani haina association asigi secretary A Bhanu na Thadorok Pacherol amana khangalakli. Hajilo silakpada maruay bapaw amukana pijari. May hongi mifam da miyam na sarugya binaba kokomigi convener Kuraizam ataubana apil taure. Mahiroi sing na lairik khakta da thawai yaubagi mahutta marai bak mapurup nungsibada su thawai yauhani haina Rajya Sabha ki MP laisem basana jawbana fongdokre. Manipuri lol mutkiba matamda khunai asi mutkigani haiba mari leinaba department na khantaba matam oire haina MSF na haikre. Amadi Manipur da su World Dance Day thauram mafam kya da pangthokre. Asi yoinade ISTV na pijab pau matang selo jare ne tabi basing momukana.